Ayama Mr. Tony Ayama Mahou Kumanda Nizari ma'am the gift please. Thank you. Ngamadi fajo thamoy ite langa langchak ta kirsi ki haudan tharwani ngamadi fajo thamoy ite langa langchak ta kirsi ki haudan tharwani khalgi hattiyada mapu pandana hining tamna koi pai jari bini Honduna puriba Angaw malangse Aigi sagloni ng bunong sibagi sa humni Honduna puriba Angaw malangse Aigi sagloni ng bunong sibay sa humni Aigi ipomdani Tao duna sa neriba Ang aksen duna ng puriba ni Aise Lay chilsu naglunu nongdosu naglunu Chirol ka tauduna aran bang lambina Nung siba saduna uduna chakini siksindu Punsido mangjeni taklamoy Punsido mangjeni taklamoy Piram laga tattu na pai krab panthum thamso khang laroi thari balangi pukli se thadak piram laga tattu na pai krab panthum thamso khang laroi Malamba aina humduna puraga palhangani pamelda aigi punsigi dekta kaidana nangu yugani thammoigi sambalna khaduna thamgani